ꯑꯩꯅ ꯍꯧꯖꯤꯛꯐꯥꯎꯗ CAB ꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ. Date 16 ꯑꯗꯨꯒ ꯅꯥꯕ ꯐꯖꯅ ꯐꯔꯦ ꯍꯧꯖꯤꯛ. Actual good news ꯇꯨꯕꯨꯗꯤ ꯊꯥ 9 ꯋꯥꯠꯈꯤꯗꯧ ꯃꯥꯜꯂꯦ. CAB Citizenship Amendment Bill ꯑꯅ ꯍꯥꯏꯔꯝꯕꯁꯦ ꯍꯧꯖꯤꯛꯁꯤ ꯑꯣꯏꯗ꯭ꯔꯦ. Citizenship Amendment Act ꯑꯅ ꯑꯣꯏꯈ꯭ꯔꯦ. ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯣ ꯑꯃ ꯁꯦꯝꯕꯀꯣ. ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ, ꯃꯤꯇꯣꯞꯇ ꯂꯝ ꯌꯣꯟꯗꯕ, ꯑꯗꯒꯤꯗꯤ ꯃꯤꯇꯣꯞꯇ ꯊꯕꯛꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗꯕ. ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ thank you so much ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯄꯥꯔꯝꯕꯅꯦ ꯃꯃꯥꯡꯒꯤ she is recovering fast ꯑꯅ ꯍꯥꯏꯕ ꯕ꯭ꯂꯣꯛꯇꯣ ꯑꯗꯩꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯋꯤꯁ ꯇꯧꯕꯤꯔꯛꯄ thank you so much. ꯇꯁꯦꯡꯅꯃꯛ ꯃꯌꯥꯝꯒꯤ ꯋꯤꯁꯁꯦꯀꯣ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏ. ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯆꯠꯂꯨꯅꯦ. ꯑꯩꯅ ꯀꯩꯅꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯄꯣꯁט ꯊꯥꯒꯠꯄꯅꯦ. ꯃꯌꯥꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯣꯂꯣ ꯇꯧꯕꯁꯤꯡꯗꯤ ꯂꯣꯏ ꯍꯥꯟꯅ ꯈꯪꯕꯤꯔꯝꯃꯅꯤ. ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ 14 ꯗꯤꯁꯦꯝꯕꯔꯁꯦ ꯑꯩꯅ ꯔꯤꯃꯦꯝꯕꯔ ꯇꯧꯅꯤꯡꯕ ꯗꯣꯛꯇꯔꯅ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃ ꯄꯤꯔꯛꯄꯀꯣ. ꯂꯨꯍꯣꯡꯉꯕ ꯃꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯃꯣꯃꯦꯟ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯕꯅꯦ. Actual good news ꯇꯨꯕꯨꯗꯤ ꯊꯥ 9 ꯋꯥꯠꯈꯤꯗꯧ ꯃꯥꯜꯂꯦ. ꯃꯌꯥꯝ ꯊꯥ 9 ꯉꯥꯏꯃꯤꯟꯅꯈꯤꯁꯤ. ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔꯅꯀꯣ ꯊꯕꯛ ꯌꯥꯝ ꯁꯨꯍꯜꯂꯅꯣꯅꯀꯣ, ꯌꯥꯝꯅ ꯀꯦꯌꯔ ꯂꯧ ꯈꯣꯠꯂꯣꯅꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯔꯦ. ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯈꯔ ꯇꯧꯍꯧꯕꯁꯦ ꯌꯥꯝ ꯐꯩ. ꯑꯩꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯀꯩꯀꯥ ꯈꯔ ꯍꯩꯖꯜꯍꯧꯕꯁꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯂꯦꯝꯃꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥ ꯑꯗꯩ ꯑꯩꯈꯣꯏ ꯕꯥ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯗ ꯀꯩ ꯌꯥꯎꯗ꯭ꯔꯤꯅꯣꯅ ꯍꯪꯉꯛꯄꯗꯣ, ꯑꯅꯥꯕ ꯑꯃ ꯂꯩꯕꯅꯦꯕ. ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯂꯩꯕꯒꯤ ꯃꯁꯜꯁꯤꯡꯁꯦ, ꯑꯅꯥꯕ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯃꯁꯜꯗ ꯑꯦꯇꯦꯛ ꯇꯧꯕ, ꯑꯗꯨꯒ ꯃꯁꯜꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤꯊꯔꯛꯄ, ꯑꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯌꯥꯝꯅ ꯋꯤꯁ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯏꯁꯨ ꯁꯔꯨꯛ ꯌꯥꯎꯕꯤꯔꯛꯄ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯐꯒꯠꯂꯦ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ. ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯣꯛꯈꯤꯒꯦ. ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯛꯄꯗ ꯌꯥꯝ ꯍꯔꯥꯎꯋꯦ. ꯍꯧꯖꯤꯛ ꯂꯧ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ. ꯑꯗꯣ ꯑꯩ ꯂꯧ ꯆꯠꯂꯒꯦ. ꯑꯗꯣ ꯑꯩꯅ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯅꯤꯡꯕ, ꯃꯥꯅ ꯑꯍꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯦ, ꯀꯟꯁꯤꯞ ꯑꯣꯏꯔꯦ ꯈꯪꯉꯕ ꯃꯇꯨꯡꯒꯤꯀꯣ, ꯑꯗꯨꯗꯣ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯅꯤꯡꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯅꯦ. ꯁꯤꯗꯩꯁꯤꯗ ꯊꯅꯝꯗꯣꯏꯅꯦ ꯀꯦꯃꯦꯔꯥꯁꯦ. ꯔꯦꯀꯣꯔꯠ ꯑꯗꯨꯝ ꯇꯧꯔ ꯊꯅꯝꯃꯒꯦ. ꯕꯦꯇ꯭ꯔꯤ ꯂꯣꯏ ꯂꯩꯔꯝꯗꯅ ꯑꯩꯅ ꯆꯠꯇꯣꯏꯁꯦ. ꯕꯥꯏ. ꯑꯔꯣꯏꯕꯤ ꯀꯨꯏꯅ ꯆꯪꯉꯦꯕ. ꯑꯩꯗꯤ ꯐꯕꯠ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯒ ꯑꯩ ꯁꯤꯗꯩꯁꯤꯗ ꯚꯤꯗꯤꯑꯣꯒ ꯅꯝꯃ ꯊꯅꯝꯃꯤꯅꯦꯕ. ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ. ꯑꯗꯨꯏ ꯐꯤꯕꯝ ꯃꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯚꯤꯗꯤꯑꯣ ꯑꯃ ꯏꯁꯩꯒꯤꯅꯦꯅ ꯍꯥꯏꯕꯗꯣ, ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯅꯝꯃꯛꯈꯤꯅꯨ ꯐꯤꯕꯝꯁꯤꯒꯅ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ. ꯐꯔꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯨ ꯑꯁ. ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯔꯦꯀꯣꯔꯠ ꯇꯧꯔ ꯊꯝꯖꯅꯤꯡꯕ. ꯑꯗꯨꯗꯩꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃꯅ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯅꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯒ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯅꯦ. ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯐꯥꯎꯕ ꯈꯣꯠꯄꯗꯣ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ. ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯃꯌꯥꯝ ꯉꯔꯥꯡ ꯋꯥꯔꯤ ꯂꯩꯍꯧꯗ꯭ꯔꯦ. ꯑꯩ ꯉꯔꯥꯡ 14 ꯗꯤꯁꯦꯝꯕꯔ, ꯉꯁꯤꯁꯦ 15 ꯗꯤꯁꯦꯝꯕꯔꯅꯦ. ꯑꯗꯣ ꯉꯔꯥꯡꯗꯒꯤ ꯉꯁꯤꯐꯥꯎꯁꯦ ꯃꯌꯥꯝ ꯏꯚꯦꯟट ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ. ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯗꯅ ꯉꯔꯥꯡꯁꯦꯀꯣ. ꯃꯣꯃꯣꯟꯒ ꯅꯣꯛꯄꯀꯣ, ꯏꯊꯟꯗ ꯃꯣꯃꯣꯟꯒ ꯅꯣꯛꯑꯒ ꯒꯥꯔꯤꯁꯤ ꯊꯧꯗꯧꯅ ꯃꯣꯃꯣꯟꯒ ꯅꯣꯛꯑꯒ ꯊꯧ ꯂꯩꯔꯝꯕꯀꯣ. ꯑꯗꯨꯝꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯁꯦ. ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯕ꯭ꯂꯣഗ് ꯑꯇꯩ ꯇꯧꯔꯛꯄ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕ, ꯃꯤꯅ ꯆꯠꯅꯕꯤꯅꯤ, ꯑꯃꯅꯤ, ꯑꯗꯨꯅꯤ, ꯅꯠꯇ꯭ꯔꯒ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯄꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅꯤ, ꯑꯗꯨꯅꯤ ꯍꯥꯏꯕ ꯀꯥꯟꯗꯀꯣ, ꯑꯩ ꯔꯤꯖꯟ ꯑꯃ ꯊꯤꯌꯦꯕ. ꯔꯤꯖꯟ ꯑꯃ ꯑꯗꯨꯝ ꯑꯩ ꯀꯩ ꯃꯔꯝꯅ ꯑꯣꯏꯒꯗꯒꯦꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯦꯕ. ꯑꯗꯣ ꯃꯔꯝ ꯑꯩꯅ ꯊꯤꯕ ꯐꯪꯗꯕꯁꯤꯡꯁꯤꯅ ꯑꯍꯟꯗ ꯍꯪꯉꯦ. ꯑꯍꯟꯅꯁꯨ ꯈꯪꯉꯝꯗꯕꯁꯤꯡꯗꯨꯗꯤ
adugi potudi ai follow tawdebako mamangi thainagi blog ta jai haigrabane toilet ke ga chalura kanda angang pok tangai ba ma pamge haiba kanda mapandei bu lak poiro toilet changu bu oiro makhoi je maina ga khut okthomi je aigi wakhanda adugi thainagi mathamdu da sanitize tawbagi process se ko mai okthokpaduna sanitize tawbagi process ne na moina thambirambagi sanitization tawbane na khalleba adugi mai okthokpaje tawrambane na khalleba hujik matamdadi kai sanitize tawna method myam leire aduna atopa means ama tawrga su tawrmoi na khallego aduga atai atopa chanabi myam ama su leire me aina maram khangdaba singdudi ai tawdeba adubu ai light hazadabra na hangagadi ai akhoina hujik miyoiba singna lei sidagi ko hena powerful oiba akhoina understand daw ngamdaba posak khara di lei hebja I thajaiba adu kaigino habda ai ngarang haigram ne adu yimina je masi process oiba was da yam thajabagi wana tawa thajadab zum yadaba matang yaweba ai yona di ai life ki experience ba kani medical science na ngamdraba timing deba adum situation thengna greba ko medical science na give up tawraba sidi akoi kamain to inu khangdre sidi kanba ngamaroi ka haiba stage yor kandaba akoi gi keno maibi myam leiduna ko sisina moigi keni moigi mantra ke ka tawra kanda kanba ngamaroi na give up tawra bodo adudo zer longna tham daga phagiba ai gi thengnareba aduna ai laije thajai mantra gumba haiba mi lei haibasisu ai thajai adubu chanabi gi matang sidadi ko chanabi habse matam dugi mi singduna makhoida leiba facility do makhoida hoji akhoida leiba facility gi matungina akhoina nungaina hingnaba akhoi comfortable oiba life ama hingnabada aduga comfortable oiba haibsida irang thoktanaba ko amaga yeknaba nungsinadaba thoktanaba nungsi chanana leinabagi system ama semambane na ai khanjaiba thainai matam singi chanabi haise sije thainai matam duga chunanaba semambane ba ado akhoi gi hujiki matam jiga chunaba amasu akhoina inculcate tawbo akhoida ama changdi changeba ko sije ina si oigre yam sangna jo hairege duga aina hujik phokta CAB gi matang da kaimta haidrise kaigino na hangakpusi yaweba ko Nam brother Chetan gi magi blog ta zuka mana haigi bane mana wahi amata haida vida mana expression me amama wakhlon ki am phongtwe ko adu clip to hapsaram ge me am zo adu clip to ai so adu da aina khalli ba wakhan sing do adu da loimba khawe adu di me am zo du yeng bi do hapsarake Ma'am, hujiki video do yeng bada anamba adum phawiramani ma'am do phawi do chapmana na ingon do su phawe alo hujik se CAB Citizenship Amendment Bill na hairam se sijik si oidre Citizenship Amendment Act an oidre ko ek oina oirga hujik se sana ba hore ma'am do ai gi oiba motama hayu hairgadi akoi ji pass ek on gra bani adra akoina tawya ba haibu akoi community gi law ama sembo ko akoi yam strict oiba mitop da lamyon daba adagidi mitop da thabak ki opportunity pi daba adumain tawragadi ko akoi khara makhai di akoi kan masoidna ngamgani na khale date 16 aduga now fazan farejik ai ngasi video ji ai ngangi mem ji gyan men am tadre adu ngasi ai na ji laisina ai gi akoi thongnau pan da sing do adugi thongnau pan jin na ba lakone
Okay, phone am lay. Makha ta video hai. Ngasi oiribo kholibo myam pumnamak se myam support tobibo dei ngamjabane myam. Thank you so much. The blog se sida loiselage aduga makha ta update adum ai daily blog to sing da ai soidana adum update tawjarake myam. Ada ngasi gidi mata si do video loisinjare. Bye bye to romda. Bye bye.